PAODAM ing tabi singbu ahanba maktada taramna October galonena nomaitheng kunjesoina khurumjari ngasigi maruiba pauda Chief Minister N Birena tongan ba relief camp sing da leiba labor card holders singi masa masu sing laik laisu tamnabagi sentang yenthokre Chief Electoral Officer Manipurna Assembly Constituency humpugi draft photo electoral roll sing ngasi phongkre Separate administration taliba asi BJP ki MLA ni haina miyam na khanbiganu haina BJP Manipur Pradesh ki President A Zardana hairi Lunina Moirang College da Science Corner hangdokre Mapung abapau pizeri Special scheme for education of children at relief camp ki makhada ngasi relief camp sing da leiriba labor card holder singi masa masu singi mahai masin tamna bagi sentang sing yenthokpagi thoram Chief Minister gi secretariat Manipur Building and Other Construction Workers Welfare Board na sinduna pangthokre Chief Minister N Birena Chief Guest oiduna pangthokiba thoramduda relief camp ta leiriba beneficiary singda amuk semdoklaba labor card sing amasung financial assistance oina lupa lising mangaso yenthoki thoramduda wa ngangladuna Chief Minister N Birena haikibada state asida haujik thokliba irang asina awana kaya mayokna hale amadi thokliba thaudo asina Manipur miyambu makeup thokhanbagumle Chief Minister na makha taraduna thokliba irang na maram oiduna mayum makai maina thaduk Pihibadagi Lanjena Duna Ladiba, Mioikea Haujiti, Makoi Makogi, Hanagi Leifamda, Handinduna Lainakre, Agriculture, Horticulture, Industry Nasingba, Department Singi, Export Chingi, Mio Sing, Aduga, Wari Watai Sanaduna, Makogi, Hingnabagi, Sendalambi, Chana Batabak Sing Paikatuna, Mating Pangana Basu, Taurang Taure, Ningtamta Changnak Baga Iroina, Lenga, na relief camp that Ladiba Singi, Blanket Sing, Piba Hauragani Haiki, Lomi Singi, Low Singuba Amadi, Low Lokpa. Lokpagi thabak thorom sing soida ngamdana pangthopa ngamnaba security personnel dising ani chawngarom su provide tawkhre amadi masa gi lofam sing irang na maram oiraga koiba yadraba lomi singda compensation pinenaba India government ki home ministry na lupa crore kuntranipan dasmik taruk sanction taruk le haiki ngasigi thoramduda MLA sing chairman Manipur Building and Other Construction Workers Welfare Board Chief Secretary government officials sing amadi tongan ba relief camp ta leiba labor card holder sing su saruk yaki we fabricated ayam loisele ngasi mari manga ni sida madai yakoi khomjal lagani yung mai thaki basingi hoji koi madugi paisa sanction kana ko makarna laktara du yami yamne manga yami yamne habdu madu makar le di kheng theng da bani adubu bharat sarkar ga koi kumna khanar mudung da ahan bagi oina yumai thabi grabasing du yum thaba hona ba koi deputy commissioner ki khuthang na paisa pir bani adugo deputy commissioner ki khuthang na paisa pir ka da yumbu victim oi ba sok khaba chali naw sing du ka tanar da ahan ba paisa amuk to pulap tharoi ahan bagi lupa lakh ani guma piba second phase madu ki progress urkanda lakh guma piba mai tarkanda yum saba hawna bagi koi progress thabak ayam loire Central Agriculture University Imphal gi visitor su oriba India gi president na The Statutes of Central Agriculture University Act 1992 ki Clause 1 ki matung ina Professor Pradeep Kumar Joshi, former Union Public Service Commission, Government of India bu sahi mangagi tam punaba Central Agriculture University Imphal Manipur ki Vice Chancellor oina khalakli haina Information and Publicity Officer Kau Imphal dagi Sirol amana hairi
लेखिद्रबा senior journalist Khelen Thoksomgi humpu humdoirak suba mapok kumon palan thoram Khelen Thoksom Trust KTT na sinduna Imphal West District ki Tera Tongbram lekai da leiba mahaki mayumda ngasi pangthokre thoram aduda KTT gi member sing lekhidraba Khelen Thoksomgi imung manung amadi mari mata sing lekai adugi maya paibi amadi Youth Forum Tera Tongbram lekai gi member sing na saruk yaki ngasi gi thoramda lekhidraba senior journalist asigi mitamda Laikatuna ikai kumnaba utpaga loinana sanaleba pauksi ki paumi oibata natana chahi tisingani kunithoi kulumdoi gi oina KTT media fellow journalist Taurem Bisorjit Singh Busu Khelen Thoksom media fellowship program lisingani kunithoi kulumdoi gi makhada challenges in sustainable agriculture in Manipur's limited paddy land resources haiba report phongkibabu harauta yamna oktuna ikai kumnaki Masigi thoramda tongan ba media firm gi journalist sing su saruk yaki thoramasiga mailenana Khelen Thoksom Trust ki advisor su oriba the Imphal Free Press ki editor Urengbam Aruna Khelen Thoksom na khabar amadi magazine da iduna society asida pibiramba contribution bu na hongna ningsingbaga iroinana journalist sing na report piba matamda ningthin na thigatlaga pibinabasu appeal tawki Pamazadagi, Nupimzadagi, Mayamzi Mamana, but Hagizuai Kauna, Taksu Takini, Saini, Adugumba, Magi Gul Singado, Manataramba, Mana Yakamba, Lambiado, Makata, Napomi, Horakiba, Miron Singsu, from Biram Nugi, Adugi Pandam, the Press Ayamakan. State asida thokliba irang asina maram oiraga tongan ba relief camp singda lanjenari ba miyambu mihut khanbagi hak chapchana pina ba electoral roll da enroll tawduna isa gi phangpham thokpa voting rights sing chapchana phanghanna ba thabak thoram sing paikhati haina Manipur gi chief electoral officer CEO Pradeep Kumar Jana phongdokre wafam asing asi lamphel patalai ba office of the Chief Electoral Officer Manipur ki conference hall da mathang sahida pangthokadoriba Lok Sabha mikhalgya mari leinana Manipur ki assembly constituency humfu gi draft photo electoral sing Election Commission of India ECI gi schedule matung inna draft electoral roll sing adu publish tawaduna phongdokhibani mahakna makha taraduna hai lakadoriba Lok Sabha mikhalda saruk yanabagi damak state asigi eligible oiba citizens khudingmakna electoral roll da mingchan biu amaromda naha singna electoral roll da mingchan nabagi damak mahailoisang sing university college yauna mafam kaya da intensive activities sing revision round paikhatuna electoral literacy club sing su school amadi college sing da hangdoktuna special camp pangthoktuna awareness ki thabak thorom sing paikhatlagani ngasi publish tawriba photo electoral roll asi general public amadi political party sing gi mihut singna electoral registration officer ERO assistant electoral registration officer amadi booth level officer biology office sing da chatuna yengsinba amadi verify tawba yagani natragana chief electoral officer Manipur gi website ceomanipur.nic.in da changduna verify tawba yagani nakal amaromda draft electoral roll 2024 asigi matung ina gender ratio asi lisingamaga humfu taruk oiri adubu lisingani kulhumdogi final electoral roll dadi lisingamaga humfu nipan laiki masida natana lisingani kulhumdogi electoral roll da electoral population ratio gi record cha da 58.35 oikiba adu handakti cha da 55.3 oire ngasi publish tawriba draft photo electoral roll asigi matung ina apunba voter elector gi masing asi lakon lising nipan chami kun thani thoi oiduna final electoral roll lising ani kulhumdoi gi apunba elector masing lakon lising yankhai tare chani pan yankhai mari oikiba adudagi elector lising ni fuma pan chami kuni thoi gi masing hantharake elector masing hantharakli ba asiga mari leinaba election gi office singna deduplication gi thabak thorom sing Paikhat khibanani masida natana ERO singna field visit tatuna verification tawduna political party singa consultation tawraba matong district election officer DEO singna polling station sing rationalize tawbagi thabak sing paikhatle hojik phawbagi oina state asigi anoba polling station sing semba leitri adubu voter singi khudong chadaba yengduna polling station 13
mafam chabasingda hongjinbadi leire hojik phawbagi oina state asida apunba polling station lisingani chama panyankai manga leiri haina phongdokhibaga lonena mahakna makhata na hai draft photo electoral roll asigi claim amadi objection period asinga sidagi hauraga December 8 phawba oigani loinena special campaign na November Mari amadi mangada ahan batangkak aduga December 2 amadi ahumda ani suba tangkak ki oina pangtokani draft photo electoral roll asigi claim amadi objection sing December 26 disposal tawduna mathang sahigi January mangada final electoral roll publish tawgani haiba kaknaba matam asi phawbagi manungda kanagumba elector singna electoral roll da ming chaningba lawthokningba asoiba sumthokningba amadi ming semdokpa yagani masigidama ERO natraga assistant electoral registration officer BLO dagi application form law na thajin view natraga online gi khutangda voters.eci.gov.in amadi mobile app voter helpline da changduna thabak sing asi pangthokpa yagani haina su phongdoki. We also will have the issues of internet connectivity. So online application will be a matter of concern. So the DOs are being advised to set up help desk in their respective offices. At the same time, we'll be reaching out to the relief camps, and if the physical forms are to be collected, we'll be doing it proactively. If any verification needs to be done, if the person has shifted from one district to another, so the verification to be done by the other district will facilitate that as well. 36 Wabagai, 37 Kakching, 38 Hyanglam Amadi, 39 Suguno Assembly Constitution gi Electoral Rolls in Registration of Electors Rules 1960 gi matung ina sem saba loire kanagumana Electoral Rolls sing asi yeningba leirabadi AERO 36 Wabagai AC SDC Hyanglam 37 Kaksing SDC Kaksing AERO 38 Hyanglam AC SDC Waikong amasung AERO 39 Suguno SDC Suguno gi officing da office matamda yengdaba yagani haina SDO Electoral Registration Officer 36 Wabagai amadi 37 Kaksing AC amadi SDO Electoral Registration Officer 38 Hyanglam amadi 39 Suguno AC singi tongan na thadorakpa chero singda hairi electoral roll sing asi sem sabagi qualifying date na January tang ama lising ani kunmari ni haiba qualifying date asi phawbagi manungda electoral roll asi dagi lokthokningba natraga hapningba miyoi yaurabadi form 6 7 natraga 8 ta December tang mapan lisingani kulhumdoi fawbada lauthokningba amadi hapchiningniba miyoi singi akupa maro sing pisilakpa yagani aduga kanagumba miyoina April ama lisingani kunmari July ama lisingani kunmari natraga October ama lisingani kunmari fawbada chahita nipan sugadawraba citizen singna electoral roll da chalhaunaba form 6 ta mangjaunana masagi particular sing mentionduna pisilaknabasu cheralduda makhatari Kuki gi MLA tara BJP political party gi MLA amadi minister su oriba sing lengang na khudakta suspend tawgadabani haina ngasi Manipur Press Club ta pangthokpa pawgi mifam amada opposition party tara gi wangangloi L Sotin Kumar na phongdokre L Sotin Kumar na makha takhibada ukhulda pangthokhiba cabinet mifam da tha taruk suklaba ethnic crisis asigi matangda khananai khidaba amadi BJP lengak paibada yauriba MLA singna separate administration tarakli basingi matangda khanakhidaba asi condemn tawi assembly amadi Cabinet mifam dasu saru yadraba minister MLA sing khudakta lokthou makhoi bu suspend tau makhoi jathariba thawong asi India gi constitution bu singna bani thokliba thawdo asiga mailenna media na Kuki MLA taragi matangda wahang hangbada pakhum pibagi mahut media da onsinjunna question tawba BJP gi thawong condemn tawi ngasi thokliba irang ngasi gi daita BJP lengak na lawgadabani athubada political solution ama purakna ba political dialogue ama darkar oi lengak asina Manipur gi territorial integrity ngakadabani hainasu L Sotin Kumar na phongdoki MLA tarase basi pudak to voice suspect to क्या कोई अभी yang कोई शायद कि कोई चे पिशन बल्ले घरे अदुक तत्ता मुकसु गवर्नर सुपी घरे अदुक लोइना कोई असेंबली द घेराव तो कादा एमएलए तारा से मसी पुदक कोई डिसमिस तो हाइबो को के आमा यो अकन प्रोटेस्ट में तो
Separate administration taliba asi BJP ki MLA na nate kuki ki MLA na ni loina na BJP dagi MLA oiba kuki MLA te asi gi mathakta matik chaba action lokhat na ba BJP national level ta mangjong na che thakre haina BJP Manipur Pradesh ki president A Sarda Devi na ngasi thambal sanglen da leiba mahaki office ta pangthokpa pawi mifam amada phongdokre wafam asi haujik viral chatliba video amagi matangda miyamda sengdol aduna pangthokhi pawi mifam aduda mahakna makhata na hai MLA tara oirabasu manga oirabasu separate administration talakpada BJP na sokate separate administration taliba asi BJP gi MLA ni haina miyamna khaliba asi khanbiganu kuki MLA oina tanbani haibasi mayek senglabani adumapu BJP gi MLA oibani na BJP Manipur Pradesh ki maikaidagisu action lokhatna ba national level da che thaki ba kuire miyam gi sentiment so kadaba thabak amata tawroi matam pumbada BJP Manipur Pradesh na miyam gi sentiment ngakna ba angamba level da honagani haiki aina praja miyam da thamjani basi aikoi MLA tara BJP ki taret yauri basidi aikoi yam sengna aikoi na makoi gi mathakta action loba yaba maram chaba aduga matik chaba action lobiu haidana aikoina center gi leader singda national party ama oina koi maudugi process tawgre aduga yam sengna separate administration talibasi BJP na natte aduga kuki gi MLA tarana ni haiba wafam asini yam clear wina thamjani basi aduga SBP National Police Academy gi humdra mangarak suba kumon palan thoram gi saruk ama oina kilometer manga chen gi dabalamjel SBNPA Hyderabad tagi Union Home Minister Amit Shah na video conferencing gi khunthangda India pumba gi oina lamthakre haiba kilometer manga gi lamjel asi Manipur Police su saruk yaduna tongan ba district sing da su senduna pangthoki mapung oi balamjel di Imphal da pangthoktuna lamjel asida rank khudingi police personnel sing police sports person sing DGP yauna senior officer sing su saruk yaki Samata Party gi National Secretary General N.A. Khan Manipur da laktuna state asida thokliba crisis asina awa ana tarba singi fivam yengsilole leiriba crisis asi lengak na thubada solution ama purakadabani haina NA Khan na ngasi Manipur Press Club ta pawmi singa unabada phongdokre mahak na hai mahak masamak more amadi ate relief camp singda chatlure leader kaya gasu hakthengna na unaduna crisis asigi matangda wari sanarakle haujik oriba state asigi fivam lengak na thubada normalcy purokna ba honnagadabani haiki We have to solve this problem. And another thing, in this camp, the people are there. The government is trying to give the residential things in other side, but the people not like that. I have spoke to so many leaders there. So, shortly, the government have to finish the problem and they have to settle in their shelter, own shelter. This is our request. Pau yufam aduda saruk yakiba Samata Party State Committee President Haji Arafat Ali Nasu Manipur lengakna state asida athubada NRC chatna hangadabani kuki singna taliba separate administration asi othoklaroi daba dimani haina phongdorakli Manipur da thokliba irang asida haujik kakching lamkhaida Manipur ngamkhai ngakpa kakching iramdam ngakpa ka iroinena kuki chin singna mayum makai mai thaduna manghan takhan khibadagi lanjena duna lariba maite ichil inaw sing masa gi mayumda hanjinduna hanagi tangdu leitaba phibam hanjindriba phawpa kakching lamkhaida kakching gi praja singna wakat mifam amadi lambida pot chei puba achat awok chek tawbi thabak ngasi chu leptana chathari lambi achat awok ki thabak chathaba asida ngasi yamlaba Potlam supai na singba kaya fagatuna may thadotuna manghankre ngasi fagatkiba potlam singdugi manungda sajan khaini winchurup talab baba black supari asina singba kaya yauri haiba potlam singdu ecoven number na ASU 4973 da Najim Udin Kauba driver amana thauraga hapna purakibani fagalaba potki mapuna Altaf Kawi makhoi khabai soidagini potlam singdu moriram da puna hotnarambani nishagi potlam singdu kakching lamkhaida lamngak liba miyamna fara matung purakliba mioi masana yazara matung mai thaduna manghankre
District Health Society Imphal East amadi Share and Care anina khusamnaduna Mental Health is Universal Human Rights haina timda World Mental Health Day ngasi Panchayat Bhavan DC Complex Imphal East pangthokri ngasi gi thorom aduda NG Jogendra Kumancha ADC Imphal East Dr. L Indira Devi CMO Mission Director District Health Society amadi Dr. R.K. Lenin Singh Professor Department of Psychiatry RIMS na athoiba mitunglen thoromapu amadi akhanaba mitunglen oina saruk yaki thoromga mari lenna Share and Care gi founder oiba Dr. R.K. Lenin Singh Professor Department of Psychiatry RIMS na haikibada ngalingai matamda wakhalgi anabasing layingpham leitaba adu hojik chakhotbaga iroina nai treatment fajana chathaba yare wakhalgi anaba asisu haksangi anaba amada piriba treatment adugumna chap manana layingba yare amadi mapung phana nungaiba punchi amada amuk halakpa ngamle miyam hupna khanghanaba awareness piba mathau tai masida lamda masigi media singi achauba thaudang lei fongdoki Tuberculosis hojik agi kena sikran ada stigma atau leprosy kemudian akan boleh topirga saat ni kan ada tu ada yang komplit treatment sebenarnya ada treatment sebenarnya mbak bayang ada pangan bahaya sisu government ke coba polisi ni aku itu semua sudah precise dominasi aduga aku ini mereka lagi mbak aku itu benar benar tahu ka aksan yo mana ucap mana ba ana opani aina bayang betul nasi itu sudah District Mental Health Program District Health Society amasung National Health Mission Thawbal sinduna ngasi khangabokta leiba Rice Research Center Hall da kontramathu shuba World Mental Health Day gi thoram pangthokre Mental Health is a universal human right haiba theme da pangthokiba thoramaduda Deputy Commissioner Thawbal Ahantem Subhas, Chief Medical Officer Thawbal Dr. Y. Donkul, State Nodal Officer NMHP Manipur Dr. A. Ranita Devi, District Hospital Chandel Senior Secretaries Dr. K.H. Robindro Amashung, District Nodal Officer DMHP Thawbal na athoiba mitung sing uki. Athoiba mitung lengi warol da DC Thawbal Ahantem Subhas sing IAS na hai sen yamna pairabasu yum fazabada leirabasu wakal na bunwai trabadi pumnamak arembani fazaba yumda leitrabasu sen paidrabasu nungaiba wakal khanba ngamlabadi nungai yaifaba mi oirabani Secretaries Doctor da chatpada hangoiba taroidabani isada naba leina makal adugi chanaba Doctor da layeng ba chatpani haina khangbiyu matam chupada nungaiba wakal khanaba hotnasi District Hospital Thawbal asi Secretary Doctor afaba yamna leire maramasina relief camp singda leiriba singna Secretaries Doctor tanaba mathau taraklabadi unabiyu haiki Experts in company sing fala basapani hai robirama masida law Nasi, aduga yang mana district asing ini mental health unit se yang mengenai yang district hospital nasi aduna relief camp dari sini nama sukari masyarakat atau masyarakat dari experts se tamu yang CMO Thawbal Dr. Y. Noko Singh na fongdokhibada miyoi bahaibasi awaba nungaiba animak thingnagani masi pumnama penthokpa ngamnaba hotnaba tangai fade wakhal nungaiti haiduna nisha chashinba khaini churup guli ka hena chashinbana hakchang manghanba khakta natana wakhal nungai hanba ngamloi masi taroidabani awaba wakhal khanbagi mahutta awaba adu ishagi leminari basingda fongdobo mathau tai haiki Sesuatu yang kita lihat lagi ini orang-orang muda mana yang terus lagi naik berbagai berbagai sekarang amat sudah lagi seperti mana bagi orang berbagai lagi kita produk naik tentang kualitas Manipurda haurakliba college tamliba maharisingbu mahai masing tamba loirba matungda leibaki achangba citizen oinaba amadi leibaki akhanaba thaudang loba ngamnaba pandamda Directorate of University and Higher Secondary Education asinduna college students mentoring
Initiative COSMI Hangdokpa Amadi Opening of Science Corner Hangdokpagi Thoram Moirang College ngasi pangthokre. Thoram aduda Manipur Lengaki Education Law and Legislative Affairs Minister T.S. Basanta Kumar, Moirang SC MLA T.H. Shanti, Manipur Lengaki Higher Technical Education Additional Director P. Santi Kumar, Kumbi College Principal C.H. Madhumangol, OSD Dr. N. Ajit Amadi, Moirang College Principal Dr. Rajijuddin Sekna Athoiba Mitungnian Singh Oina Saruk Yaki. Manipur ki tongan ba college Yankhai Mathoi dagi lakpa principal Singh Oza Singh Amadi Mahairoi Singh Amadi video conferencing gi khutangda Saruk Yaki ba tharamduda Handakta Chandrayaan 3 launching da achoba thaudang lokiba Manipur gi thangadagi haujingna ISRO gi Deputy Director Dr. Raghu Ningthaujamga Manipur gi tongan ba famsingda leiba college singi Mahairoi Singh Amadi Oza Singha video conferencing gi khutangda wari watai sanaki. Makata na college asida hangliba relief camp ta leiba inmate Mahairoi Singh dasu notebook Lairik Singh Yenthokhi Amadi inmate Singna Saba Potlam Singh Saruk Yakiba Miyoi Singna Leinaki. Minister Basanta Kumar na Fongdokhibada Punchida Mai Papa Misek Amamam Oiba Ngamnaba Mahairoi Singna academic sound oinaba hotnaba changi social skill karino haiba study tauba changi Mahairoi Singna fanayamna topper oigasu social skill teamwork amadi communication skill yaudrabadi punchida mai pak pangamloi. Chief Minister N. Birena School Fagat Hansi Mission asi yamna kanna initiative laubiraga haudokhibani state asida leiba school chama kon school Fagat Hansi Mission da yaukre masidagi school gi infrastructure develop tawre ojasing aphaba leire aduga yonina Mahairoi Singh masing yamna tamle haiduna Moirang College college Fagat Hansi haiba program da hapnaba khale hainasu Minister Basanta Kumar na khongdokhi. कोई हुदुक्ष बनी अदुगा हाइबा प्रोग्राम्स का इंफ्रास्ट्रक्चर डेवलप तो उनका कॉलेज डेवलप तो उनका करोड़ अनी पिधरगा कोई होगनी अदुमा सिरा मोइरांग कॉलेज सु यावरे हदमे हमने सिलेक्टेड होगा इनिशियल 12 कॉलेजेस ता मोइरांग कॉलेज यावरे है से ने हम समझगे अदुना अगे चेयरमैन दी सिगी स्कूल भगरन जी किसु अगे Chairman से अदुगी कमिटी से नी Leisabi Chanura Singh Tagiluk ama oiriba Maitra Bak Chanura Kanglei Pakna Haujik Thokliba Kangluk ki irang asida iramda masigi saktam kaihanba yaroi haina kathokpa kalonena loinariba khulngak liba volunteer singidama ngasi phapakchau ikhai maning lekai da leiba YDC Youth Club ki khuthangda blanket kun amadi nongmada tangai fadana changba chana thaknaba polam kaya mateng pangkhre Kangluk ki irang asina awaba tahan laba singda makha tanasu angam mateng lepna pangkhigani hairi. Google Team Manager gi Software Engineer Abhishek Sanujam Amadi Mahaki Loinavi former air hostess YouTuber Gitanjali Laisram Sanujam Haujikna San Jose Story Time California US da leibana makogi maikidagi Manipur da haujik thokliba irang asida Manipur gi saktam kai biyaroi haiba ihoda amadi khulngakpada soktuna leiba mioi ahumda Ideal Club Sunusify amadi Sunusify maya paibi khothangda ngasi angamba sel gi pangkhre ngasi sel gi tengbang pikiba mioi ahum adudi Sunusify dagi mioi ani wangkem sarda da lupa lising manga Shomokanta haubijamda lupa lising tara amadi khulngakpada nongmaina ye thangba khu da panduna sokiba thamna popi maning lekai dagi pukhrambam sanaton chahi kun apokpa kinaubada lupa lising tarani selgi mating adu Ideal Club Sunusify gi General Secretary amadi atei thongmi sing Sunusify maya paibi gi thongmi sing amadi donor oiriba Gitanjali gi apokpa Sunusify dagi Laisram Gokul Chandra amadi apokpi tilo tamayauna koina satuna tengbang senpham sing adu khosinaki mating panglaba mioi ahumnasu Mating fanglaba mioi ahumnasu Abhishek Gitanjali amadi Ideal Club Sunusify bu thagatpa fongdoki. Kanglup ani gi marka thokpa irang na maram oiraga Saiton Government High School da Central Forces singna laisin khibadagi tha manga hena mahai masing tamba fanglaktraba school asigi Mahairoi Singh ngasidagi hauduna lanai building amada Kumbi Kendra MLA S Premchandra na mahai masing tamba hawankhre Kumbi Kendra gi manung da leiba Saiton Government High School gi Mahairoi Singh gi mama mapa lamdamdugi miyam yauna Saiton Bazar da leiba Durga Mandir da pangthokiba tharomduda Kumbi Kendra gi MLA S Premchandra Saiton Gram Panchayat ki Pradhan M Ibomcha Saiton Government
स्कूल की हेडमास्टर इंचार्ज एम प्रेम कुमार मांगोलगांबी कॉलेज सिंथौखोंगदा हानना वाइस प्रिंसिपल ओइना थौ पुरंबता नतना प्रिंसिपल इंचार्ज ओइरंबा नाउसेकपम तरुण कुमार लनाई बिल्डिंग मपु एन गोविंदा अमदी थबक्तगी पोथारबा ओजा कयासु सरुक याकी एमएलए एस प्रेमचंद्रना फोंदोखिबदा महै मसिंग याउदना खुनाइदा अफबा लंबी अमता पुरकपा ngamloi समाज असिदा थक्सी खासी डिसिप्लिन वाटपना आइखोई मसेलगी मरक्ता नुंसिनदबा अमदी पामदबा थौदो कया थोखलिबनी हाइरदुना आइखोई मसेलगी मरक्ता अमना अमबु बेबार तौनदुना इकाय खुमनफम थोई एमएलए ना लायेंगी मतंगदा पल्लदुना हाई साइटोंदा 10 बेडेड की डिस्पेंसरी हॉस्पिटल अमा साननबा मैलेनबसिंगना येंसिनदुना जियोटेक नचिंगबा तौखिबा लेरे मतम खरा ngaiminerasi अखोइना ngasi hotnariba tawriba kaya asi aigi lanagi nate tungi mirogi damaktani aduna school asida oja ani khaktang lei haibasi tabada yamna nungaite maram aduna athubada maileinaba education minister ra khanghanduna awatpa oja tharaknaba honagani haibagi thajaba su thamki Mayang Imphal Bengun Daliba Bengun Higher Secondary School की Zoology Department की lecturer लियाकत अलीबू अतोपा मफमदा ट्रांसफर तौबा यारोय हाइना स्कूल असिगी स्टूडेंट्स यूनियन ना ngarang khongjang jangsinkiba adu maram yamna chadaba khongjang amani haina स्कूल असिगी स्कूल मैनेजमेंट कमिटी की माइकेदगी फोंगदोरकली हिरम असिगा मरिलेने ना ngasi स्कूल असिदा पांगथोकपा पाउमी सिंगा उन्नबा अमदा स्कूल कमिटी असिगी मेंबर सेसम अचौबना Mayang Imphal SC MLA K Robindro Nakana Hotnaduna Higher Secondary level da Bukhakiba Bengun Higher Secondary School asida mamang da Ojakaya transfer tawba laikre haiba oja sing aduna lenga ki niyong matung ina transfer chatkiba matamda iho amata haukiba leite adubu handak Zoology Department ki lecturer Liakat Alibu atopa school amada transfer tawkhraga mahaki mahutta Lilong Higher Secondary School madrasa dagi oja ama transfer thak laba matam asidana student union na school management committee amadi principal da knowledge amata piramdana khongjang changsilakpa asi angakpa poi maru oina school asida haujisu subject kaya gi ojagi awatpa leiribani haiba oja watliba asida su union na ngasi phawba tumina leisinduna laklaga scandal kaya da chenabagi mathakta school chang naina laktuna mahairoi singbu larik takpi tambigani khangdaba oja liakat ali gi matangda wanglakpa asi maram chade lonena mahai tamliba mahairoi singbu mahai tambagi mahutta lambi sorokta puthokuna iho holiba Asishu hairiba oza asina mahairoi singbu kutlai oina chijinabani haina committee asina lawi maram asina asigumba maram chadaba khongjang asi makhata na mahairoi singna tawbiganu lengak nasu transfer tawraga masagi posting mafamda chattaba oza singi mathakta lokhapam thokpa action sing lokhapiu haiki mathang khakta phoga su pugi basuna tagleida hiring turengi sin importance tawbadi madu matungda tawbiganu makhata na madu khana tanaraga lairiba committee amadi principal lairiba singjisu khana tanaraga tawsi committee da knowledge am pawsu piramdana school asi haubadagi loiba phoba kendra sigi MLA ga sakho thorangi maramda school committee ga tana dana laaga ngasi phobada paikhalaiba thau thoram mayam asi kaim turamdana ngasai hekta union na miwi karan injan ba manba mongda dum ba protest matung manau tawidana ba committee gi side gi so appeal tawjai ngarang numidang Kakching district ki Hianglam police station gi manung jana leiba Sekmaijing mayai lekai da leiba yum amagi tulsi bongda hand grenade ama sakhangdaba singna thanamle amadi district asigi Waikhong police station gi manung jana leiba mafam amada bom ni chingnaba posak ama leirambadagi miya mi painakre Hianglam police station gi manung jana leiramba bom adu Sekmaijing mayai lekai da leiba Kakching jila parishad member Furit Chabam Jiten Chahini Funithoi apopa PH nyongyagi yumdani bom adu ngarang numidang pung Taraga minute kunrom taba duwaida yungi miyo singna tulsi bongda leiramba thengnarakpani hairi khudakta yungi miyo singna Hianglam police ta pau pibadagi police ki miyo sing laktuna yengsilaba matung thoina khudong thiningai oidabadagi pung 13 makhairom taba aduwaida police ki team aduna bom adu lokhatkre hairi nakal amaromda Waikhong police station gi manung chana leiba thongjau playground mapagi Indo Burma sugunu lambigi mapanda thongjau oil pump dagi meter yankairom lapna leiba mafam amada bom ni chingnaba posak ama leirambadagi miya mi paiba puknakre bom ni chingnaba posak adung ngarang numidang pung 13 rom taba duwaida lambida chatpasingna thengnarakpani hairi khudakta miyamna police ta pau pibadagi Waikhong police ki miyoi sing laktuna yengsilaba matung mafam aduda mi amadi Garina chingba sanghandana ngak senduna thamlaba matung ngasi ayuk pung 13 kunrom tabada Manipur police ki bomb squad team laktuna yengsinbada asengba bomb oiramdre asaba bomb oiramni hairi
Nakal Amaromda ngarang numidang Kakching District ki Sengmajing Police Station ki manung chana leiba Sengmajing Mayai lekai da leiba Kakching Jila Parishad member Furit Chabam Jiteng gi yumda sakhang da basingna hand grenade bomb ama thamjilamba thawong adubu yaning da phongdok tu ngasi Sengmajing apun ba maya pai bilup na senduna Sengmajing Social Club Community Hall da miyam na wakat ifam phamkhre Puba thang bangam daba selgi demand tawbiganu miyam da aki akhang piba khudak ta lepiu haiba banner makhata chathakiba miyam gi wakat informadu da miyam na mirakta bomb thamba yaningde miyam na aki akhang piba khudak ta lepu hanjin hanjil selgi demand tawba yaningde aikoi mansen onchinaba khudak ta lepsi haibina singba thaba pleka ching paiki Zargi mamang da leiriba koi parisat jiten naus gi yumda koi bom thamne nangarang ahing sida khangak padagi miyam changdana akoi si mipai na ba mapo e sugumba thabak si akoi gi lamdam sida leiriba isi naw isa sin haiba tare sugum sina tawbi ba leiraga su akoi mitai masa maseni lon phawdok naraga I pau phawdok naraga tawwa pami sumaina aki akhang leiba khulai sizana ba se akoi hujik Manipur da thoiba akoi gi kuki amasung maitai ni haidana tawriba lal gi ihausida tha ahum mari hena manga phagala aba sibhogda akoina ne sabam thokam khangda tane ima ibin singna ahing da yairek tana khotana asu kwana leiringai matam sida sugumba gi thogok ama lakwa se tongan ban mai gai amada akoi se satkhigedra habegi singnaba pakhachaba amasu poksare aduna Internet Quality Assurance Cell ICAC Amadi Waikomani Girls College Thawbal Sinduna Climate Change Challenges and Sustainable Development Haiba Hiramda Numinini Chathagadaba National Seminar amangasi Thawbal Okramda Leiba Waikomani Girls College ki Conference Hall da pangthokre ngasi gi seminar hotopagi tharam aduda Manipur University Vice Chancellor Professor N. Lokendra Singh, Waikomani Girls College ki Principal Professor H. Manoranjan Sharma amasung UGC BSR Faculty Fellow se oiriba Manipur University ki School of Science ki ex-dean Professor Pratap Yadav na athoiba mithung thoramapu amasung akhanaba mithung sing oina saruk yaki Manipur University ki School of Science ki ex-dean Professor Pratap Yadav na nunggi oiba warol pireba matung thoromgi athoiba mithung sing na webinar amasu release tauki Tharamaduggi akhanaba wangangloi oina Island Development Authority of India ki Member Secretary Shu Oriba Planning Commission of India ki former Director Dr. Uma Shankar IFS na Climate Change Challenges and Sustainable Development haiba hiramasida wangangki Ngasigi ahanba technical session da UGC BSR Faculty Fellow su oriba Manipur University ki School of Science ki ex-dean Professor Pratap Yadav na chairperson oikibaga na Island Development Authority of India ki Member Secretary su oriba Planning Commission of India ki former Director Dr. Uma Shankar IFS Khandola Marshalla Gawada leiba Government College of Arts Science and Commerce ki Principal Professor Purnakara Vasan Samant amasung Manipur University ki Department of Life Science and Director EMRC Professor Kanan Balasang Tiamna Resource Person sing oina wangangki Anisuba Technical Session da Manipur University ki Department of Geology ki HOD Professor TH Binoy Singh na Chairperson oikibaga lonena Dhanmanjari University ki Department of Botany ki Assistant Professor Dr. Athopam Pinocchio na Resource Person oina wangangki amadi seminar aduda saruk yakiba tongan ba miyoi singna magi seminar paper sing presentation tauki seminar hudokpaga mailena athoiba mithung oikiba Manipur University ki Vice Chancellor N. Lokendra na haikibada Manipur gi oina hauji climate ki ahongba asi aduki matik leire mamangda leiramba data singa changdamnarubada pat kaya mangkre nong chubagi chang aduki matik hanthare umangi fibam soksilakle maru oina miyamna sakhang laba aikhogi loktak pat asisu nomogi piksin lakli hairaduna honglakli bakaya asi yenglaga ngasi pangthokliba seminar asi yamna maru oiba miyamda kanaba pigadaba seminar ama soidina oigani haiki All Sora Clubs Coordination Committee ASCCOC na ngarang sakhangdaba miyoi amana thamlamba bike bullet mixer 350 number plate chu yaudaba ama laukhatle bike ki mapuna matik chaba praman galone na ASCCOC Soragi office da
mathang tha November gi tang 15 faubagi manungda lauranaba ASCCOC Soragi General Secretary gi Cheryl amana fongdorakli Cheryl asina hai ASCCOC na drug kamari lenana thamkiba Sorakhulda numidangi matamda mitop chang yadaba asigi mayokta ngarang numidang pong 8 makhairom tabada Sorakhul gi miyoi nataba mitop amana bullet mixture 350 number plate yaudaba ama Sorakhul manungda chathok chachin tawba thingnabadagi ASCCOC gi team amana gari adu khamnaba haibada yadna chenki madudagi team aduna tanabada gari asi yaitibi lokol chungya lambida hundoklam laga amambagi khudong chaba lauduna chenki badagi thiba khangkide mahangna hundoklamba bike adudi lokhatle maram asina Sora Bazar gi library cum information center da leiba office tagi bike mapuna matik chaba praman pidaga November 15 fawbing manungda lawbiro hairi fighter jets amasung drone chingna matung iladuna Israeli ground forces na Central Gaza Strip ta ngarang numidang attack chathakiba adu land invasion gi damak sem sabani hairi masigi mamangda Israel na air strike chathaduna miyoi lising kaya mayum thadokna lanjina ki miyoi kaya amasu sikre Gaza da humanitarian aid changba yahanaba lan lepnaba Arab leaders singna kanna haiki Israel na Gaza Strip pungpai paishinaba hotnabada chinjak ising amasung hidak langthakna chingba Gaza pusinba thingkibadagi miyoi kaya sirakigani hairi bomna sihalakpadagi di chawa phangdabana hena sihali haina UN Agency for Palestinian Refugee gi oina Commissioner General oiriba Palestinian Lazarini na haiki aroibada maruiba pau amukhanna Chief Minister N. Birena tongan ba relief camp sing da leriba labor card holder singi masa masu sing laik laisu tamnabagi senthang yenthokre Chief Electoral Officer Manipurna Assembly Constituency Humfugi draft photo electoral roll sing ngasi fongkre Separate administration taliba asi BJP gi MLA ni haina miyamna khanbiganu haina BJP Manipur Pradesh ki President A Sardana Lunina Moyang College da Science Corner hangdokre Ngasigidi paudam pizaba matang asida losinjare mityeng tabiribasingbu amukhanna khurumjari